ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ QNet ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯇꯦꯂꯤꯐꯣꯅꯤꯛ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ KCP PWG ꯑꯁꯤꯅ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯅꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯤꯉꯣꯝꯕꯝ ꯗꯤꯡꯀꯨꯒꯤ ꯑꯄꯣꯛꯄꯤ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯑꯃꯨꯁꯅꯥ ꯗꯦꯕꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯃꯁꯥꯅ ꯌꯥꯅ ꯂꯨꯞꯇ ꯆꯪꯖꯔꯛꯇꯨꯅ ꯅꯤꯉꯣꯝꯕꯝ ꯗꯤꯡꯀꯨꯕꯨ ꯃꯤꯔꯝꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯀꯧꯊꯣꯔꯛꯇꯨꯅ ꯁ꯭ꯀꯦꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯨꯞꯇ ꯁꯤꯟꯅꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯁꯤ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ QNet ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯇꯦꯂꯤꯐꯣꯅꯤꯛ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ KCP PWG ꯑꯁꯤꯅ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯅꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯤꯡꯊꯧꯖꯝ ꯄꯨꯁꯄꯥ ꯗꯦꯕꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯑꯦꯟ ꯇꯣꯝꯕꯁꯤꯡ ꯑꯩꯍꯥꯛ ꯏꯁꯥꯅ ꯌꯥꯅ ꯂꯨꯞꯇ ꯆꯪꯖꯔꯛꯇꯨꯅ ꯏꯆꯥꯒꯤ ꯃꯔꯥꯟ ꯏꯁꯥꯅ ꯌꯥꯖꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯖꯝ ꯄꯨꯁꯄꯥ ꯗꯦꯕꯤꯕꯨ ꯃꯅꯤꯄꯨꯔꯗ ꯀꯧꯊꯣꯔꯛꯇꯨꯅ ꯂꯨꯞ ꯑꯁꯤꯗ ꯁꯤꯟꯅꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯁꯤ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ꯫